ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ 12 ꯁꯨꯕ ꯇꯥꯡꯀꯛ. ꯊꯧꯕ. ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯩꯗꯨꯕꯣ? ꯃꯉꯥꯜꯁꯨ. ꯄꯥꯕꯨꯡ ꯀꯩꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯕꯅꯤ. ꯑꯣ ꯐꯔꯦ ꯐꯔꯦ. ꯕꯤꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯈꯪꯉꯦꯗꯅ, ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯥꯗꯕꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ. ꯌꯥꯒꯦ ꯌꯥꯒꯦ, ꯆꯪꯉꯣ ꯑꯝꯇ. ꯗꯗꯥ, ꯅꯪ ꯆꯥꯛ ꯊꯣꯡꯕ ꯌꯥꯝꯅ ꯍꯩꯕ ꯃꯥꯜꯂꯦ. ꯂꯥꯛꯑꯣ ꯑꯩꯒ ꯊꯣꯡꯃꯤꯟꯅꯧꯁꯦ. ꯑꯦ ꯇꯥꯅꯤꯡꯗꯦꯀꯣ. ꯍꯩꯃꯥ, ꯏꯆꯥ ꯊꯣꯏꯕꯤ, ꯅꯪ ꯑꯗꯨꯝ ꯊꯣꯡꯉꯨꯔꯣ ꯆꯠꯂꯣꯗꯅ. ꯌꯥꯔꯣꯏ ꯗꯗꯥ, ꯅꯪ ꯂꯥꯛꯑꯣ. ꯕꯤꯃ ꯃꯉꯥꯜꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯆꯤꯡꯏ. ꯃꯉꯥꯜꯁꯨ. ꯄꯥꯏꯔꯛꯀꯅꯨꯍꯦ, ꯑꯗꯨꯝ ꯂꯥꯛꯀꯦ. ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ ꯑꯗꯨꯗꯤ. ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ. ꯃꯉꯥꯜ ꯃꯅꯨꯡꯗ ꯆꯪꯈꯤ. ꯊꯧꯕꯅ. ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯥ ꯊꯣꯏꯕꯤ? ꯕꯕꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯅꯕꯨꯡꯁꯤꯗ ꯑꯗꯨꯝ ꯌꯦꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯣ, ꯃꯔꯝ ꯂꯩꯕꯒꯤ. ꯕꯕꯥ, ꯑꯩ ꯆꯪꯉꯒꯦ. ꯕꯤꯃ ꯃꯅꯨꯡꯗ ꯆꯪꯈꯤ. ꯊꯧꯕꯁꯨ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯥꯏ ꯗꯗꯥꯁꯤꯗ ꯑꯗꯨꯝ ꯅꯞꯄꯒ ꯂꯩꯔꯤ. ꯈꯪꯗ꯭ꯔꯦ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯅ ꯇꯧꯗꯣꯔꯤꯁꯦ. ꯃꯉꯥꯜ ꯀꯤꯆꯟꯗꯨꯗ ꯆꯪꯂꯛꯂꯒ ꯏꯁꯧ ꯂꯥꯡꯏ, ꯅꯨꯄꯥ ꯅꯠꯇꯗꯧꯅ. ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯕ, ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯗꯕꯁꯦ. ꯑꯃ ꯇꯧꯔꯦ ꯑꯩꯉꯣꯟꯗ, ꯑꯃ ꯇꯧꯔꯦ ꯑꯩꯉꯣꯟꯗ. ꯃꯥ ꯃꯉꯥꯏꯔꯦꯅꯦ ꯌꯥꯝ ꯐꯥꯎꯔꯤꯁꯦ. ꯃꯃꯥꯏꯁꯦ ꯍꯦꯛ ꯊꯨꯒꯥꯏꯕ, ꯑꯗꯨꯅ ꯐꯒꯗꯕꯅꯤ. ꯊꯨꯒꯥꯏꯕꯤꯔꯣꯁꯦ, ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ. ꯑꯦ, ꯆꯪꯉꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ? ꯌꯥꯔꯦꯍꯦ, ꯅꯨꯄꯥꯅꯅꯦ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯀꯅꯨ. ꯕꯦꯝꯃ, ꯅꯪ ꯑꯗꯨꯝ ꯇꯧꯔꯣꯕ. ꯗꯗꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ. ꯑꯁ ꯇꯜꯂꯤꯆꯣ. ꯇꯧꯍꯧꯔꯣ, ꯑꯩ ꯊꯣꯛꯑꯒꯦ. ꯑꯗꯨ ꯑꯣꯏꯗꯤ ꯍꯥꯏꯗꯣꯛꯑꯒꯦ. ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯍꯥꯏꯗꯣꯛꯇꯣꯏꯁꯦ ꯀꯔꯤꯅꯣ? ꯅꯪꯒ ꯑꯩꯒ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯁꯤꯅꯈꯤꯒꯦ? ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯅꯨꯡꯁꯤꯅꯔꯤꯗꯨꯗꯤ. ꯌꯥꯔꯦ, ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ. ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇꯅꯦ ꯑꯗꯨꯝ ꯂꯩꯌꯣꯕ. ꯂꯩꯅꯤ, ꯌꯥꯝ ꯂꯩꯅꯤ. ꯁꯨꯅꯤꯜ ꯑꯣꯐꯤꯁ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤ. ꯂꯥꯡꯂꯦꯟ ꯐꯨꯔꯤꯠ ꯑꯃ ꯄꯨꯔꯛꯇꯨꯅ ꯁꯨꯅꯤꯜꯗ ꯄꯤꯔꯛꯏ. ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯐꯝꯃꯤ. ꯁꯨꯅꯤꯜꯁꯨ ꯂꯣꯏꯁꯤꯟꯅ ꯋꯥ ꯉꯥꯡꯂꯛꯏ. ꯂꯥꯡꯂꯦꯟ. ꯇꯥꯃꯣ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ. ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ. ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯁꯤꯌꯔ ꯇꯧꯃꯤꯟꯅꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ... ꯇꯥꯃꯣ, ꯑꯩ ꯋꯥ ꯀꯩꯁꯨ ꯂꯣꯠꯇꯤꯌꯦ. ꯇꯥꯃꯣꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ. ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ. ꯁꯨꯅꯤꯜ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. ꯕꯤꯃꯣꯂꯥꯅ. ꯏꯕꯨꯡꯉꯣ, ꯅꯪ ꯆꯠꯂꯒꯦꯔꯥ? ꯍꯣꯏ ꯏꯃꯥ. ꯉꯥꯏꯈꯣ, ꯏꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯁꯤ. ꯀꯔꯤ ꯋꯥꯅꯣ ꯏꯃꯥ? ꯏꯃꯥ, ꯏꯁꯨ ꯄꯥꯝꯃꯤ. ꯏꯃꯥ, ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯅꯃꯧ ꯅꯨꯄꯤꯒ ꯑꯣꯏꯅ ꯁꯥꯟꯅꯔꯣ. ꯑꯩ ꯆꯠꯂꯒꯦ. ꯁꯨꯅꯤꯜꯁꯨ ꯆꯠꯈ꯭ꯔꯦ. ꯕꯤꯃꯣꯂꯥꯅ. ꯃꯁꯛꯁꯤꯒ ꯏꯀꯥꯏꯔꯤ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯕꯦꯝꯃ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯆꯝꯅ ꯀꯦꯔꯤ. ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤꯗ. ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯞ, ꯅꯥꯀꯜ ꯑꯃꯨꯛ ꯌꯦꯡꯉꯤ ꯇꯧꯏ. ꯌꯥꯔꯦꯗ, ꯌꯥꯝ ꯐꯖꯔꯦ. ꯗꯗꯥꯅ ꯁꯣꯏꯗꯅ ꯉꯥꯎꯔꯅꯤ. ꯃꯉꯥꯜꯒꯤ ꯀꯥꯗ ꯂꯥꯛꯏ. ꯃꯉꯥꯜ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ. ꯕꯦꯝꯃ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯂꯛꯏ. ꯗꯗꯥ ꯅꯨꯡꯁꯤꯕꯧ, ꯍꯧꯒꯠꯂꯣ. ꯃꯉꯥꯜꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯑꯦ, ꯑꯩꯒꯤ ꯀꯥꯗ ꯀꯅꯥꯅ ꯆꯪꯉꯣ ꯍꯥꯏꯒꯦ? ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯣꯏꯁꯤꯜꯂꯣ, ꯀꯣꯏꯕ ꯆꯠꯂꯁꯦ. ꯊꯦꯡꯉꯦ ꯍꯥꯏꯕ. ꯀꯣꯟꯅ ꯆꯠꯂꯁꯤ ꯕꯦꯝꯃ. ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ, ꯕꯕꯥꯁꯨ ꯂꯩꯇꯦ. ꯂꯥꯜ ꯍꯧꯖꯔꯛꯆꯅꯤ. ꯀꯔꯤ ꯂꯥꯜ ꯍꯧꯗꯣꯏꯕ ꯅꯪꯗꯤ? ꯍꯧꯔꯣ ꯍꯧꯔꯣ, ꯌꯦꯡꯉꯒꯦ. ꯕꯦꯝꯃ ꯃꯉꯥꯜꯒꯤ ꯃꯃꯥꯏꯗ ꯄꯞꯄꯤ ꯃꯆꯥ ꯑꯃ ꯇꯧꯏ. ꯃꯉꯥꯜꯁꯨ ꯕꯦꯝꯃꯕꯨ ꯁꯠ ꯏꯟꯊꯣꯔꯛꯏ. ꯍꯟꯇꯣ ꯑꯝꯇ, ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ, ꯊꯥꯖꯤꯜꯂꯛꯀꯅꯤ. ꯐꯔꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ. ꯂꯥꯛꯑꯣ, ꯆꯠꯂꯁꯦ ꯍꯥꯏꯕ. ꯃꯁꯤ ꯅꯨꯄꯤꯁꯦ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗꯦꯅꯦ. ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯒꯦ,
ꯃꯄꯥꯟ ꯊꯣꯛꯎ. ꯏꯁ, ꯑꯩ ꯀꯩꯁꯨꯝ ꯌꯦꯡꯕꯤꯔꯣꯏ. ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯣ. ꯀꯔꯤ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ? ꯅꯃꯥꯏꯗꯣ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯑꯣ. ꯌꯦꯡꯒꯅꯨꯀꯣ. ꯌꯦꯡꯉꯣꯏ. ꯃꯉꯥꯜ ꯐꯤꯔꯣꯜꯗ ꯂꯣꯏꯁꯤꯜꯂꯤ. ꯂꯣꯏꯔꯦ. ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯕꯦꯝꯃ ꯃꯉꯥꯜꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯛꯏ. ꯗꯗꯥ, ꯆꯠꯂꯁꯤ. ꯁꯤꯗꯤ ꯊꯥꯗꯣꯛꯎꯗꯅ. ꯀꯩꯅꯣ? ꯃꯤ ꯅꯨꯡꯁꯤꯅꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯗꯥꯏꯅꯦ? ꯂꯥꯛꯑꯣ ꯗꯗꯥ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ. ꯑꯩꯗꯤꯕꯀꯣ ꯁꯤꯅꯤꯡꯕ ꯑꯃ ꯍꯦꯛ ꯌꯥꯎꯏ. ꯃꯉꯥꯜꯒ ꯕꯦꯝꯃꯒ ꯊꯣꯛꯂꯛꯏ. ꯃꯉꯥꯜꯅ ꯆꯠꯂꯁꯤꯔꯥ? ꯆꯠꯂꯁꯤ. ꯃꯉꯥꯜꯒ ꯕꯦꯝꯃꯒ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯂꯥꯛꯏ. ꯃꯉꯥꯜꯅ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯀꯣꯏꯗꯣꯏꯁꯤꯅ? ꯈꯪꯗꯦ, ꯑꯃ ꯍꯦꯛꯇ ꯀꯣꯏꯔꯨꯁꯦ. ꯈꯪꯗ꯭ꯔꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ. ꯗꯗꯥ, ꯅꯪ ꯌꯥꯝꯅ ꯍꯟꯅꯤꯡꯉꯕꯣ? ꯒꯥꯔꯗꯦꯟ ꯑꯃꯗ ꯑꯣꯏꯅ ꯆꯪꯉꯁꯤ. ꯃꯉꯥꯜꯒ ꯕꯦꯝꯃꯒ ꯌꯧꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯃꯅꯨꯡꯗ ꯆꯪꯉꯛꯏ. ꯃꯉꯥꯜꯅ ꯂꯥꯛꯑꯣ, ꯑꯁꯣꯝꯗ ꯆꯠꯁꯤ. ꯕꯦꯝꯃꯅ ꯗꯗꯥ, ꯐꯖꯗ꯭ꯔꯦ ꯁꯤꯁꯦ? ꯐꯖꯩ. ꯑꯗꯣ ꯗꯗꯥ, ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ? ꯕꯦꯝꯃ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ? ꯂꯩꯇ꯭ꯔꯦ. ꯍꯥꯏꯔꯣꯕ ꯗꯗꯥ, ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯕ? ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ. ꯗꯗꯥ, ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ? ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯅꯦ ꯀꯞꯆꯔꯛꯆꯅꯤ. ꯑꯃ ꯇꯧꯔꯦ ꯀꯞꯄꯤ, ꯑꯃ ꯇꯧꯔꯦ ꯀꯞꯄꯤ. ꯅꯪ ꯃꯉꯥꯏꯔꯦꯅꯦ. ꯗꯗꯥ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ. ꯗꯗꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ. ꯗꯗꯥ, ꯉꯔꯥꯡꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯕꯦꯝꯃ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯝꯃꯣꯏ. ꯐꯩ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯃꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯂꯥꯎꯔꯒꯦꯀꯣ. ꯃꯌꯥꯝ, ꯗꯗꯥꯅ ꯑꯩꯕꯨ... ꯃꯉꯥꯜ ꯕꯦꯝꯃꯒꯤ ꯃꯆꯤꯟꯗꯣ ꯃꯈꯨꯠꯇꯨꯅ ꯃꯦꯟꯁꯤꯜꯂꯤ. ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯉꯥꯎꯔꯦ. ꯑꯩ ꯉꯥꯎꯔꯦ. ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯗ ꯑꯩ ꯉꯥꯎꯔꯦ. ꯗꯗꯥ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯣ. ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ. ꯕꯦꯝꯃ. ꯗꯗꯥ, ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨ. ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯩꯁꯨꯝ ꯂꯩꯇꯅ ꯈꯜꯂꯤꯔꯥ? ꯗꯗꯥ, ꯅꯪ ꯄꯥꯄꯨꯅꯤꯀꯣ. ꯕꯦꯝꯃ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ. ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ. ꯑꯗꯨꯕꯨ... ꯗꯗꯥ, ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯣ? ꯊꯥꯖꯩꯌꯦ. ꯑꯩ ꯅꯪꯉꯣꯟꯗ ꯊꯥꯖꯗꯦ ꯍꯥꯏꯈꯤꯕ꯭ꯔꯣ? ꯑꯗꯨꯗꯤ ꯗꯗꯥꯒ ꯑꯩꯒ ꯄꯨꯟꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ? ꯗꯗꯥ, ꯅꯪꯗꯤ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇ ꯊꯤꯕ ꯃꯥꯜꯂꯤ. ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯅꯠꯇꯦ. ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔ ꯃꯥꯜꯂꯦ. ꯐꯔꯦ, ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ. ꯗꯗꯥ, ꯑꯁꯦꯡꯕꯒꯤꯔꯣ? ꯑꯁꯦꯡꯕꯒꯤ. ꯗꯗꯥ, ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯌꯣ. ꯗꯗꯥꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯕꯦꯝꯃ. ꯕꯦꯝꯃ ꯃꯉꯥꯜꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ. ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ. ꯗꯗꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ. ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯉꯦ ꯗꯗꯥ. ꯊꯥꯗꯣꯛ, ꯃꯤ ꯃꯃꯥꯡꯁꯤꯗ ꯐꯖꯗꯦꯁꯦ. ꯕꯦꯝꯃꯁꯨ ꯀꯣꯂꯝꯕ ꯑꯗꯨ ꯊꯥꯗꯣꯛꯂꯛꯏ. ꯗꯗꯥ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯅꯨꯀꯣ. ꯊꯥꯗꯣꯛꯂꯨꯏ. ꯗꯗꯥ, ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕ꯭ꯔꯥ? ꯃꯁꯤ ꯄꯨꯝꯅꯃꯛ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ. ꯀꯩꯁꯨ ꯈꯟꯗꯦꯗ. ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯕꯕꯥꯗ ꯍꯥꯏꯒꯦ. ꯍꯥꯏꯒꯅꯨ, ꯃꯗꯨ ꯌꯥꯗꯦ. ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯕꯕꯥꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯂꯣꯏꯅ ꯌꯥꯔꯛꯀꯅꯤ. ꯑꯗꯣ ꯗꯗꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ. ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ. ꯃꯉꯥꯜ ꯕꯦꯝꯃꯒꯤ ꯃꯈꯨꯠꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯄꯥꯕꯨꯡꯅ ꯑꯩꯁꯦ ꯊꯥꯖꯕ ꯌꯥꯝꯅ ꯊꯝꯃꯤ. ꯄꯥꯕꯨꯡꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯒꯨꯝꯁꯤ. ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯒꯦ. ꯑꯗꯣ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯑꯩꯕꯨ ꯑꯃꯨꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯨꯀꯣ. ꯕꯦꯝꯃ, ꯑꯩ ꯅꯪꯒꯤ ꯊꯥꯖꯕ ꯀꯩꯁꯨ ꯃꯥꯡꯍꯜꯂꯨꯏ. ꯗꯗꯥ. ꯇꯟꯖꯥꯗꯨꯗ ꯅꯣꯡ ꯆꯨꯔꯛꯇꯧꯒꯤ ꯑꯈꯥꯛ ꯑꯔꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ. ꯃꯉꯥꯜꯅ ꯅꯣꯡ ꯇꯥꯔꯛꯇꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ. ꯈꯨꯗꯛꯇꯨꯗ ꯅꯣꯡ ꯀꯟꯅ ꯇꯥꯁꯤꯜꯂꯛꯏ. ꯃꯉꯥꯜꯒ ꯂꯥꯡꯂꯦꯟꯒꯁꯨ ꯆꯣꯠꯄ ꯍꯧꯔꯤ. ꯃꯉꯥꯜꯅ ꯕꯦꯝꯃ,
Kamain tokse haino? Yumsu laptabanina adum chatkrase. Gari achobadasu purak haudrene tawrise. Mangalga Bhimaga garido thauraga lai. Bhima, ngayaktang laikisiko. Dada, leirugumse adum thauro. Mangal garido nonglakta adum thaurakduna mayum yoksilakle. Anido pungchot chotli. Mangalga Bhimaga imungda changlai. Mangasu magi kada changlai. Bhimasu adum matung inarai. Kaino, nangi kada chalo. Talle. As, ay pi honge, amta to. Bhima mangalda mamit kuptaba makai yengi. Mangaldi Bhima na muna yang silakpaduda mamaya do fatfat laitui. Kay ku yeng no? Yeng bayadrabo. Chalo, nangi kada. Ngamaroy, adum lagi sida. Mangal, Bhima gi makuto paiduna chingi. Chalo, nangi kada lairucho. Lakanu ko. Thongdu satlon sili. Aya, masi nupase pura ayaba mini ko. Manakta asuk yamna leheningrise. Karigino khangdeba. Matamdi asum haukibana. Mangasu chatpagi matam yoksilakli. Mangala madi Bhima gi relation si tumina dum losilaga thamkre. Thaubaga mangalga wari sanari. Mangal, nangi se hangchi chatui natra. Mane pabung. Phare. Adudi nangi awada pado ready tawraga leirodana. Hayeng chatlamdai juda marang tawdana ba. Hoi pabung. Hayeng ne miramda leiraga nasagina thokak thokanu. Aigi panthung yodaba yade haiduna kanna honagadabani. Madudata mai pakpa mi habado oigadawribani. Hoi pabung, nacha soidana tawjage. Mangal, hayeng chatlani haibagi nungthil aduda Bhimaga thaubaga mapa macha wari sanari. Nangbu college pakna chatrene. Baba, amuk chali dudi. Toina chatlu yadro. Chatkeba, aikhoi baba sidi. Nangne yamna ngausinanu ko. As, baba, ai ngausinadeko. Icha thoibia, nang lohongbiragi. Nupa phabam leire. Ai nang senaba ngamdre. Bhima, mapagi wahai aduda swai lawi. Baba, lohongbiyo haideko. Aigi su apambale. Baba dasu nangi apambado hayudana. Hauzikti haiba yadri, matam watliye. Tanjaduda mangasu imungdagi thoglai. Bhima, ngasidi dadaga koiruslao. Aya, asingbairo dada. Asingbaini. Ayam harawe adudi. Bhima masado harau mandana pidring angang machadauna chongi. Thaubana. Yengune tawrise. Masi angang sidi. Baba, ayam na harau baini. Koiruro. Nang dadagane ngasidi koiruro. Hayengdagidi phangaroidabani. Mangal nasu. Chalo, loisilo. Dada, ngairamuko. Kuiroiba, ay sat loisilake. Hoi. Bhima manungda sat chensinki. Thaubana. Ibungo, nachalse nungsidra magi mawong ase. Pabung, yam nungsiye. Hayengdi chatladabani nachalase amuk kaptoy oiramnine. Pabung, adumadi soidre. Bhima su loisinba loiraga thoglai. Dada, chalasira. Chalase. Pabung, chalugiye. Hoi. Chaluro. Mangalga Bhimaga na chatkibado munna yengjai. Thaubana. Ibungo se onthokna phagreda. Mabuk chiasu chummi. Kanade hek thoklakpaga icha nupiga lohong thokpirage. Masina khwaidagi pharani. Icha nupi se magi dadagi manakta adum nappaga leire. Mangalga Bhimaga lai. Sumlakpana chingya amada haidi langlinga mangalga ahanba lakiba makoi ani nungsinakhiba thamoi tinakhiba mafam ado yaksilaptuna gari ado mafam chana khami. Lao, kumdaro, yauri. Dada, mafam se adum ingna phajaye yamsu chi'e.
ꯂꯥꯛꯑꯣ ꯃꯊꯛꯇ ꯀꯥꯔꯨꯁꯦ ꯍꯣꯏ ꯅꯈꯨꯠꯇ ꯄꯤꯔꯛꯑꯣ ꯑꯩ ꯁꯝꯕꯤꯒꯦ ꯚꯤꯃꯁꯨ ꯃꯉꯥꯜꯗ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯤ ꯑꯗꯨꯒ ꯆꯤꯡ ꯃꯊꯛꯇ ꯀꯥꯃꯤꯟꯅꯔꯛꯏ ꯃꯉꯥꯜ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯗꯗꯥ ꯅꯪ ꯀꯞꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯀꯞꯇꯦꯗ ꯗꯗꯥ ꯄꯤ ꯇꯥꯏꯗꯨꯗꯤ ꯚꯤꯃ ꯃꯉꯥꯜꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯁꯤꯡ ꯑꯗꯣ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ ꯗꯗꯥ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯨꯡꯁꯤꯌꯦ ꯗꯗꯥꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯞꯄꯤꯕ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯑꯗꯨꯒꯤꯅꯤ ꯅꯪ ꯉꯁꯤꯗꯤ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯒꯅꯤꯗ ꯗꯗꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯠꯇꯦ ꯑꯩꯗꯤ ꯗꯗꯥꯒ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯗꯗꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯤ ꯃꯉꯥꯜ ꯃꯈꯨꯠ ꯑꯅꯤꯗꯣ ꯚꯤꯃꯒꯤ ꯃꯃꯥꯏꯗ ꯊꯝꯃꯤ ꯗꯗꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯃꯤ ꯗꯗꯥ ꯑꯗꯨꯗꯤ ꯅꯣꯛꯂꯛꯑꯣ ꯍꯣꯏ ꯍꯣꯏ ꯅꯣꯛꯑꯒꯦꯀꯣ ꯗꯗꯥ ꯅꯪꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯦ ꯀꯔꯤꯒꯨꯝꯕ ꯀꯥꯏꯅꯕ ꯊꯣꯛꯂꯕꯗꯤ ꯗꯗꯥ ꯑꯩꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ ꯗꯗꯥꯁꯦ ꯅꯪꯒꯤꯅꯤ ꯅꯐꯝꯗꯒꯤ ꯀꯩꯁꯨ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯂꯨꯏꯌꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯏꯆꯤꯡꯗ ꯆꯤꯡꯅꯩ ꯗꯗꯥ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯦ ꯕꯕꯥꯗ ꯐꯖꯅ ꯍꯥꯏꯅꯔꯒ ꯑꯦ ꯑꯗꯨꯗꯤ ꯊꯨꯃꯟꯗ꯭ꯔꯣ ꯑꯩ ꯃꯇꯤꯛ ꯍꯥꯟꯅ ꯆꯥꯈꯤꯒꯦ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯗꯤ ꯄꯥꯕꯨꯡꯅꯁꯨ ꯌꯥꯔꯣꯏ ꯀꯣꯟꯅ ꯂꯨꯍꯣꯡꯁꯦꯕ ꯀꯣ ꯗꯗꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯗꯗꯥꯅ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯑꯗꯨꯝ ꯂꯩꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯂꯥꯞꯊꯣꯛꯇꯤꯌꯦ ꯗꯗꯥ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯃꯉꯥꯜꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯃꯉꯥꯜꯒꯤ ꯋꯥꯈꯜꯗ ꯂꯥꯡꯂꯦꯟꯅ ꯃꯉꯣꯟꯗ ꯀꯣꯜꯂꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯗꯥꯝꯆꯥꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏꯌꯦ ꯅꯪꯕꯨ ꯉꯁꯤꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯌꯦ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯗꯥꯝꯆꯥ ꯑꯣꯏꯅ ꯀꯧꯔꯛꯑꯣ ꯍꯥꯏꯔꯣ ꯃꯉꯥꯜ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯇ ꯗꯥꯝꯆꯥ ꯄꯜꯂꯤꯗꯣ ꯗꯥꯝꯆꯥ ꯑꯣꯏꯅ ꯑꯣꯟꯊꯣꯛ ꯍꯥꯏꯔꯣ ꯍꯥꯏꯗꯦꯗ ꯑꯗꯣ ꯑꯩꯁꯨ ꯗꯥꯝꯆꯥ ꯑꯣꯏꯅ ꯀꯧꯔꯒꯦ ꯀꯧꯒꯅꯨ ꯗꯗꯥ ꯑꯣꯏꯅ ꯑꯗꯨꯝ ꯀꯧꯎ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯗꯗꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯗꯣꯏꯔꯥ ꯅꯪꯒꯤ ꯋꯥꯍꯪꯗꯣ ꯂꯨꯃꯜꯂꯤꯀꯣ ꯍꯥꯏꯌꯨ ꯂꯨꯕ ꯌꯥꯔꯣꯏ ꯑꯩꯁꯦ ꯗꯗꯥꯒ ꯂꯨꯍꯣꯡꯗꯕꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏꯔꯥ ꯂꯩꯕ ꯇꯥꯕ ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ ꯗꯗꯥꯒ ꯑꯩꯒ ꯇꯨꯃꯤꯟꯅ ꯕꯕꯥꯗ ꯍꯥꯏꯗꯕꯤꯗ ꯅꯨꯡꯁꯤꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ ꯈꯪꯗꯦ ꯑꯩꯁꯨ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯕꯕꯥꯗ ꯍꯥꯏꯔꯅꯤ ꯗꯗꯥꯒ ꯑꯩꯒ ꯂꯨꯍꯣꯡꯕꯤꯔꯣ ꯍꯥꯏꯅ ꯅꯆꯥ ꯂꯩꯕ ꯉꯝꯗ꯭ꯔꯦꯅ ꯑꯗꯨꯗꯒꯤꯗꯤ ꯕꯕꯥꯅꯁꯨ ꯑꯗꯨꯝ ꯌꯥꯔꯛꯑꯅꯤ ꯗꯗꯥꯒ ꯑꯩꯒꯅꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯣ ꯌꯧꯔꯅꯤ ꯕꯦꯝꯃ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯁꯦ ꯅꯪꯅ ꯅꯝꯗꯅ ꯌꯧꯍꯟꯗꯣꯔꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯗꯗꯥꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯖꯩꯌꯦ ꯐꯔꯦꯁꯦ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯣꯏ ꯍꯜꯂꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯇꯞꯅ ꯀꯨꯝꯃꯧꯀꯣ ꯑꯃꯨꯛ ꯇꯨꯁꯟꯅꯤ ꯗꯗꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯌꯣ ꯃꯉꯥꯜꯒ ꯕꯦꯝꯃꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯉꯥꯜ ꯍꯌꯦꯡ ꯆꯠꯄꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯊꯨꯞꯄꯒ ꯂꯣꯏꯁꯤꯜꯂꯤ ꯕꯦꯝꯃꯁꯨ ꯃꯉꯥꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯗꯗꯥ ꯆꯥꯛ ꯂꯣꯏꯔꯦ ꯑꯦ ꯀꯩꯅꯣ ꯗꯗꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯊꯨꯞꯄꯤꯗꯨꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯌꯦꯡꯗꯒꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯁꯤꯗ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯀꯩꯅꯣ ꯗꯗꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯒꯦ ꯍꯥꯏꯗꯤ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒꯤꯅꯦ
ꯐꯩ ꯑꯗꯨꯗꯤ ꯕꯕꯥꯗ ꯍꯥꯏꯔꯨꯒꯦ ꯌꯦꯡꯉꯣ ꯕꯦꯃ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯤ ꯑꯃꯗꯤ ꯐꯖꯅ ꯀꯞꯇꯣꯔꯦꯗꯅ ꯍꯣꯏꯗ ꯄꯦꯅ ꯀꯞꯆꯔꯁꯅꯨ ꯉꯁꯤꯗꯤ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯅꯤꯅ ꯕꯕꯥ ꯗꯗꯥꯗꯣ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯍꯥꯏꯌꯦ ꯊꯧꯕꯁꯨ ꯆꯨꯝꯃꯤ ꯑꯗꯨ ꯀꯩꯗꯧꯔꯕ ꯌꯥꯔꯣꯏ ꯆꯠꯄ ꯍꯩꯃꯥ ꯏꯆꯥ ꯊꯣꯏꯕꯤ ꯕꯕꯥ ꯋꯥꯍꯩꯒꯤ ꯗꯗꯥꯗꯣ ꯃꯄꯥꯟꯂꯣꯝꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯄꯅꯤ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯁꯤꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯗꯗꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯒꯦ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯑꯃꯨꯛ ꯊꯣꯛꯂꯛꯇꯣꯏꯁꯤꯗꯤ ꯇꯟꯖꯥꯗꯨꯗ ꯃꯉꯥꯜꯁꯨ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯕꯦꯃꯗꯤ ꯆꯥꯛ ꯀꯥ ꯍꯦꯟꯅ ꯆꯥꯗ꯭ꯔꯤ ꯊꯧꯕꯅ ꯕꯕꯥ ꯍꯧꯒꯠꯂꯦꯀꯣ ꯊꯧꯕ ꯊꯣꯛꯈ꯭ꯔꯦ ꯃꯉꯥꯜꯁꯨ ꯍꯧꯒꯠꯂꯒꯦꯀꯣ ꯑꯩꯁꯨ ꯍꯧꯒꯠꯂꯣ ꯌꯥꯔꯦ ꯃꯉꯥꯜ ꯅꯣꯛꯑꯒ ꯊꯣꯛꯈꯤ ꯕꯦꯃꯅ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪ ꯕꯦꯃ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯉꯥꯜꯒꯤ ꯀꯥꯗ ꯐꯠ ꯐꯥꯎꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯐꯠ ꯂꯣꯟꯁꯤꯜꯂꯤ ꯃꯉꯥꯜꯁꯨ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯜꯂꯤ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯕꯒꯤ ꯂꯣꯠꯄꯅꯦ ꯗꯗꯥ ꯕꯦꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯃꯉꯥꯜꯁꯨ ꯀꯩꯗꯧꯔꯒꯦ ꯀꯞꯀꯅꯨꯁꯦ ꯗꯗꯥ ꯉꯁꯤ ꯑꯍꯤꯡꯁꯦ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯩꯖꯒꯦ ꯕꯦꯃ ꯃꯗꯨ ꯌꯥꯔꯣꯏ ꯗꯗꯥ ꯄ꯭ꯂꯤꯖ ꯅꯪꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯌꯨꯕ ꯗꯗꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯏ ꯄꯥꯕꯨꯡ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯃꯝꯃꯅꯤ ꯃꯇꯝꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯃꯉꯥꯜ ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯇꯨꯝꯅꯤꯡꯗꯦ ꯅꯪꯒꯤ ꯀꯥꯗ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯑꯗꯨꯒ ꯇꯨꯝꯃꯨꯔꯣ ꯉꯝꯃꯔꯣꯏ ꯕꯦꯃ ꯃꯃꯤꯠꯇꯣ ꯎꯏꯕ ꯍꯧꯔꯛꯏ ꯕꯦꯃ ꯅꯪ ꯌꯥꯔꯦ ꯐꯃꯨꯡꯁꯤꯗ ꯇꯨꯝꯃꯨ ꯑꯩ ꯃꯈꯥꯗ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯍꯣꯏ ꯕꯦꯃ ꯐꯃꯨꯡꯗꯨꯗ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯇꯨꯝꯕ ꯁꯥꯔꯒ ꯂꯩ ꯃꯉꯥꯜꯁꯨ ꯐꯃꯨꯡ ꯃꯈꯥꯗꯨꯗ ꯐꯝꯂꯒ ꯐꯃꯨꯡꯗꯨꯗ ꯉꯥꯊꯔꯒ ꯂꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯉꯥꯜꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯕꯦꯃ ꯃꯃꯤꯠꯇꯣ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯕꯦꯃꯁꯨ ꯃꯉꯥꯜꯒꯤ ꯄꯥꯝꯕꯣꯝꯗ ꯉꯥꯊꯔꯒ ꯃꯉꯥꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯕꯦꯃꯅ ꯄꯥꯏꯁꯤꯜꯂꯤ ꯕꯦꯃ ꯃꯉꯥꯜꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯗꯗꯥ ꯅꯪꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏꯌꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯦ ꯂꯣꯏꯈꯤꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯉꯁꯤꯗꯤ ꯗꯗꯥꯒꯤ ꯅꯊꯥꯅꯨꯡꯗ ꯂꯩꯖꯒꯦꯀꯣ ꯃꯉꯥꯜꯒꯤ ꯄꯥꯝꯕꯣꯝꯗ ꯉꯥꯊꯔꯒ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯃꯉꯥꯜꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯈꯥꯗ ꯍꯥꯏꯊꯔꯛꯏ ꯕꯦꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯑꯅꯤꯃꯛ ꯃꯈꯥ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯃꯤ ꯃꯉꯥꯜꯁꯨ ꯃꯈꯨꯠꯇꯨꯅ ꯕꯦꯃꯗ ꯀꯣꯟꯁꯤꯜꯂꯛꯏ ꯕꯦꯃꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯈꯨꯠꯇꯨꯅ ꯃꯉꯥꯜꯗ ꯀꯣꯟꯁꯤꯜꯂꯤ ꯅꯣꯡꯉꯥꯜꯂꯤ ꯃꯉꯥꯜꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯉꯛꯏ ꯕꯦꯃꯗ ꯀꯣꯜꯂꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯂꯥꯎꯊꯣꯛꯏ ꯕꯦꯃ ꯇꯥꯕ꯭ꯔꯣ ꯕꯦꯃꯒꯤ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯍꯧꯗꯣꯛꯏ ꯁꯦ ꯍꯧꯒꯠꯂꯣ ꯕꯦꯃꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯗꯗꯥ ꯁꯦ ꯍꯧꯒꯠꯂꯣ ꯐꯃꯨꯡꯗ ꯇꯨꯝꯃꯣ ꯍꯥꯏꯔꯒ ꯃꯈꯥꯁꯤꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯑꯩ ꯈꯔ ꯉꯟꯅ ꯆꯠꯇꯣꯏꯅꯦ ꯁꯦ ꯀꯩꯀꯩꯅꯣ ꯇꯧꯔꯨꯔꯣ ꯃꯉꯥꯜꯁꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯕꯦꯃꯁꯨ ꯃꯉꯥꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯗꯗꯥ ꯅꯪ ꯆꯠꯂꯅꯤꯀꯣ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯇꯣꯏꯁꯤꯗꯤ ꯕꯦꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯔꯛꯏ ꯀꯞꯄꯤꯔꯣ ꯁꯦ ꯀꯞꯀꯅꯨ ꯗꯗꯥ ꯄꯨꯟꯁꯤꯒꯤ ꯆꯠꯄꯁꯨ ꯅꯠꯇꯅ ꯑꯃꯨꯛ ꯅꯅꯥꯛꯇ ꯂꯥꯛꯇꯣꯏꯁꯤꯗꯤ ꯗꯗꯥ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯗꯗꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯋꯥꯒꯗꯕ ꯃꯥꯜꯂꯦ ꯗꯗꯥ ꯋꯥꯍꯩꯒꯤꯁꯦ ꯗꯗꯥꯁꯦ ꯅꯪ ꯊꯥꯗꯣꯛꯇꯨꯅ ꯀꯩꯁꯨ ꯆꯠꯂꯨꯏꯌꯦ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯗꯣꯏꯅꯦ ꯗꯗꯥ ꯍꯌꯦꯡ ꯑꯥꯗ ꯂꯩꯔꯒ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯒꯅꯨꯀꯣ ꯗꯗꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ ꯗꯗꯥꯅ ꯅꯪꯕꯨ ꯀꯩꯁꯨ ꯀꯥꯎꯊꯣꯛꯎꯌꯦ ꯕꯦꯃ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯕꯦꯃ ꯃꯉꯥꯜꯕꯨ ꯊꯥꯗꯣꯛꯏ ꯗꯗꯥ ꯕꯦꯃ ꯃꯉꯥꯜꯒ ꯕꯦꯃꯒ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯉꯥꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯦꯃꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ
ꯗꯗꯥ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯃꯉꯥꯜꯒ ꯕꯦꯝꯃꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯊꯧꯕꯅ ꯏꯕꯨꯡꯉꯣ ꯂꯣꯏꯔꯕ꯭ꯔꯥ ꯆꯠꯂꯁꯤꯔꯥ ꯄꯥꯕꯨꯡ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯕꯦꯝꯃ ꯆꯠꯂꯨꯈꯤꯒꯦꯀꯣ ꯗꯗꯥ ꯃꯉꯥꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯊꯧꯕꯁꯨ ꯑꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯪ ꯗꯗꯥꯅ ꯆꯠꯂꯝꯗꯥꯏꯗ ꯀꯞꯀꯅꯨꯅꯦ ꯐꯠꯇꯦꯀꯣ ꯑꯩ ꯒꯥꯔꯤꯗ ꯂꯩꯔꯝꯂꯒꯦ ꯂꯥꯛꯑꯣꯀꯣ ꯊꯧꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯉꯥꯜꯅ ꯕꯦꯝꯃ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯃꯉꯥꯜ ꯕꯦꯝꯃꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯄꯤ ꯁꯤ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯂꯕꯗꯤ ꯗꯗꯥꯗꯤ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯗꯗꯥ ꯅꯪ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨꯀꯣ ꯑꯩ ꯀꯞꯄꯔꯣꯏ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯛꯎꯀꯣ ꯗꯗꯥꯅ ꯄꯥꯝꯖꯕꯗꯣ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯑꯗꯨꯒ ꯑꯩ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ ꯗꯗꯥ ꯆꯠꯂꯒꯦꯀꯣ ꯃꯉꯥꯜ ꯕꯦꯝꯃꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯉꯥꯜꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯕꯦꯝꯃ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ ꯗꯗꯥ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣ ꯑꯩ ꯗꯗꯥꯕꯨ ꯉꯥꯏꯔꯝꯒꯦꯀꯣ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯏ ꯊꯧꯕ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯏ ꯃꯉꯥꯜꯅ ꯄꯥꯕꯨꯡ ꯌꯨꯝꯗ ꯑꯝꯇ ꯆꯪꯈꯤꯁꯦ ꯍꯣꯏ ꯍꯣꯏ ꯆꯪꯁꯤ ꯆꯪꯁꯤ ꯃꯉꯥꯜ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯊꯧꯕꯒ ꯃꯉꯥꯜꯒ ꯌꯨꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ ꯃꯇꯝ ꯀꯨꯏꯅ ꯆꯪꯉꯨꯗ꯭ꯔꯕꯅꯤꯅ ꯑꯑꯣꯟꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯉꯥꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯄꯥ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯂꯤ ꯇꯞꯂꯤ ꯆꯦꯟꯊꯔꯛꯏ ꯕꯕꯥ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯕꯕꯥꯒ ꯏꯃꯥꯒꯅ ꯄꯥꯝꯖꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯐꯪꯅꯕ ꯍꯣꯠꯅꯒꯦꯀꯣ ꯅꯆꯥꯕꯨ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯊꯧꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯥꯜꯕꯨ ꯊꯦꯝꯖꯤꯟꯕꯤ ꯃꯉꯥꯜ ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯅꯪꯒꯤꯗꯤ ꯄꯥꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯒꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯊꯧꯕꯒ ꯃꯉꯥꯜꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗꯨꯕꯨ ꯁꯦꯟꯅꯕꯤꯕ ꯃꯥꯒꯤ ꯃꯥꯃ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯉꯥꯜꯅ ꯃꯥꯃꯥ ꯅꯪ ꯂꯥꯛꯏꯔꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯪꯗꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯊꯧꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯁꯨꯝꯗꯧꯕꯅꯤ ꯃꯉꯥꯜꯁꯦ ꯑꯩꯒꯤꯗ ꯂꯩꯕꯅꯤ ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣꯅ ꯁꯦꯟꯅꯕꯤꯔꯝꯕ ꯅꯪ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯅꯪ ꯍꯪꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯏꯅꯦ ꯃꯉꯥꯜꯁꯨ ꯍꯥꯏꯐꯦꯠ ꯈꯜꯂꯤ ꯃꯥꯃꯥ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯃꯥꯃꯅ ꯍꯥꯏꯒꯦ ꯊꯧꯕꯁꯨ ꯑꯃꯨꯛ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯆꯠꯂꯨꯔꯣ ꯃꯥꯃꯥ ꯆꯠꯂꯨꯈꯤꯒꯦ ꯃꯉꯥꯜꯒ ꯊꯧꯕꯒꯅ ꯒꯥꯔꯤꯗꯨ ꯍꯦꯛ ꯊꯧꯈꯤꯕꯒ ꯔꯣꯁꯟꯒ ꯄ꯭ꯔꯤꯌꯥꯒꯁꯨ ꯒꯥꯔꯤ ꯐꯠ ꯊꯧꯖꯤꯜꯂꯛꯏ ꯔꯣꯁꯟꯒ ꯄ꯭ꯔꯤꯌꯥꯒꯁꯨ ꯆꯪꯂꯛꯏ ꯑꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯂꯥꯛꯏꯔꯥ ꯔꯣꯁꯟꯅ ꯄꯥꯕꯨꯡ ꯃꯥ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ꯭ꯔꯥ ꯂꯥꯛꯇ꯭ꯔꯦꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯑꯣ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯔꯦ ꯐꯔꯦ ꯔꯣꯁꯟꯒ ꯄ꯭ꯔꯤꯌꯥꯒ ꯊꯣꯛꯂꯛꯂꯦ ꯔꯣꯁꯟꯅ ꯃꯗꯨꯕꯨ ꯀꯗꯥꯏꯗ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯃꯤꯅꯣ ꯈꯪꯗꯦꯕ ꯑꯁꯨꯛ ꯀꯨꯏꯅ ꯊꯤꯕꯁꯦ ꯐꯪꯗꯦꯕ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯒꯨꯝꯗꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈ꯭ꯔꯕ ꯃꯥꯜꯂꯤꯕꯨ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥ ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯉꯥꯜꯒ ꯊꯧꯕꯒꯁꯨ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯏ ꯃꯉꯥꯜꯅ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯂꯒꯦ ꯆꯪꯉꯣ ꯆꯪꯉꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯁꯥꯒꯤ ꯅꯊꯧ ꯀꯥꯎꯊꯣꯛꯀꯅꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯊꯧꯕ ꯃꯉꯥꯜꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨꯅ ꯅꯥꯟꯊꯕꯤ ꯆꯪꯉꯣ ꯆꯪꯉꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯎꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯊꯧꯕ ꯃꯉꯥꯜꯅ ꯆꯠꯈꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯧꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯕꯦꯝꯃꯁꯨ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯕꯕꯥ ꯗꯗꯥ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ
ꯗꯗꯥꯅ ꯆꯠꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯕꯕꯥ, ꯀꯃꯥꯏꯅ ꯈꯟꯖꯤꯜꯂꯣꯏꯗꯣꯏꯅꯣ? ꯃꯤ ꯑꯁꯨꯛ ꯌꯥꯝꯅ... ꯕꯦꯝꯃ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ. ꯊꯧꯕꯁꯨ ꯍꯩꯃꯥ, ꯏꯆꯥꯊꯣꯏꯕꯤ, ꯅꯪ ꯀꯞꯄꯗ ꯊꯧꯅꯥ ꯐꯅꯨꯀꯣ. ꯕꯦꯝꯃ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯑꯣꯏꯅꯕꯣꯏ ꯀꯩꯕꯣꯏ ꯉꯥꯊꯖꯔꯛꯏ. ꯕꯕꯥ, ꯕꯕꯥꯗ ꯍꯥꯏꯌꯨ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯕꯕꯥ, ꯑꯩ ꯗꯗꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯊꯧꯕ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯛꯏ. ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ. ꯏꯆꯥꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯤꯕ? ꯈꯪꯗꯦ, ꯑꯗꯨꯝ ꯅꯨꯡꯁꯤ. ꯗꯗꯥ ꯎꯗꯕꯁꯦ ꯌꯥꯝꯅ ꯋꯥꯏꯌꯦ ꯕꯕꯥ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯕꯕꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ. ꯕꯕꯥꯅ ꯃꯁꯤꯃꯗꯤ ꯌꯥꯕꯤꯌꯣ. ꯑꯩꯒꯤꯗꯤ ꯕꯕꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯅꯤꯀꯣ. ꯏꯆꯥꯅ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯕꯕꯥ, ꯗꯗꯥꯒ ꯑꯩꯒ ꯂꯨꯍꯣꯡꯕꯤꯌꯣ. ꯕꯦꯝꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ. ꯊꯧꯕꯅ ꯁꯦ, ꯀꯞꯀꯅꯨꯁꯦ. ꯊꯧꯕ ꯃꯆꯥꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ. ꯕꯕꯥ, ꯅꯆꯥꯅ ꯍꯥꯏꯕꯁꯦ ꯌꯥꯕꯤꯌꯨꯀꯣ. ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯕꯕꯥ, ꯌꯥꯗꯣꯏꯔꯣ ꯌꯥꯔꯣꯏꯗꯣꯏꯔꯣ? ꯅꯪ ꯗꯗꯥꯗ ꯍꯥꯟꯅ ꯍꯪꯈꯤꯒꯦ, ꯑꯗꯨꯒ ꯈꯟꯅꯔꯁꯤꯀꯣ. ꯗꯗꯥꯒꯤꯗꯤ ꯌꯥꯔꯦꯕ. ꯕꯕꯥꯒꯤ ꯋꯥ ꯈꯛꯇ ꯉꯥꯏꯔꯕꯅꯤ. ꯑꯦ, ꯍꯥꯟꯅ ꯄꯥꯎ ꯂꯣꯏꯅ ꯐꯥꯎꯅꯕ ꯂꯣꯏꯔꯖꯥꯠꯅꯤꯗꯅ. ꯕꯕꯥ, ꯑꯩꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀோ. ꯌꯥꯒꯦ ꯌꯥꯒꯦ, ꯂꯥꯛꯑꯣ. ꯁꯣꯝꯗ ꯁꯨꯅꯤꯜ ꯃꯃꯥꯒ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯕꯤꯃꯣꯂꯥ: ꯅꯠꯇꯦ, ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯗꯣꯛꯇꯔꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥ, ꯌꯦꯡꯉꯤꯅꯦ. ꯃꯤ ꯃꯇꯝ ꯌꯧꯔꯛꯇꯕꯒꯤ ꯑꯣꯏꯔꯝꯒꯅꯤ. ꯏꯃꯥꯗꯤꯅꯦ ꯉꯥꯏꯕ ꯉꯝꯗ꯭ꯔꯦꯅꯦ. ꯏꯁꯨꯗꯣ ꯌꯥꯝ ꯊꯨꯅ ꯎꯅꯤꯡꯉꯦ. ꯅꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯎꯅꯦ. ꯃꯗꯨꯒꯤ ꯋꯥꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯐꯒꯗ꯭ꯔꯣ ꯏꯃꯥ? ꯅꯃꯥꯁꯨꯅꯦ ꯏꯁꯨꯒ ꯁꯥꯟꯅꯕꯗꯣ ꯄꯥꯝꯃꯛꯏꯅꯤꯅꯦ. ꯍꯣ, ꯇꯦꯗꯤ ꯕꯤꯌꯔ ꯑꯃ ꯂꯩꯔꯒꯅꯦ ꯀꯣꯜꯂꯒ ꯁꯥꯟꯅꯧ. ꯀꯔꯤꯅꯣ ꯈꯪꯗꯦ, ꯒꯤꯔꯤ ꯒꯤꯔꯤ ꯍꯦꯛ ꯇꯛꯑꯦ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯏꯃꯥ, ꯑꯩ ꯆꯪꯉꯦꯀꯣ. ꯏꯃꯥ ꯉꯥꯡꯍꯧꯔꯣ. ꯍꯩ, ꯏꯃꯥꯗꯤꯅꯦ ꯌꯥꯝ ꯊꯨꯅ ꯄꯥꯝꯃꯤꯀꯣ. ꯁꯨꯅꯤꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯂꯥꯡꯂꯦꯟ ꯐꯤꯔꯣꯜ ꯈꯔ ꯊꯨꯞꯂꯒ ꯂꯩꯔꯝꯃꯤ. ꯂꯥꯡꯂꯦꯟ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯣ. ꯅꯅꯥꯛꯇ ꯆꯪꯉꯛꯇ꯭ꯔꯁꯨ ꯍꯥꯏꯒꯗꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ. ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯅꯣꯡꯃꯇ ꯐꯖꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗꯦ. ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ. ꯂꯥꯡꯂꯦꯟ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯁꯨꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ. ꯁꯨꯅꯤꯜꯅ: ꯂꯥꯡꯂꯦꯟ, ꯀꯩꯗꯧꯔꯒꯦ? ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯌꯦ. ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯣ. ꯀꯥꯔꯟ ꯇꯥꯕꯤꯔꯅꯨ. ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯍꯥꯏꯔꯣ. ꯑꯩ ꯊꯕꯛ ꯑꯝꯇ ꯇꯧꯒꯦ. ꯅꯪ ꯑꯩꯕꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯁꯦ. ꯇꯥꯃꯣ, ꯑꯩ ꯊꯕꯛ ꯇꯧꯔꯨꯈꯤꯒꯦ. ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ. ꯑꯗꯨꯗ ꯁꯨꯅꯤꯜꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯛꯏ.